Development Organization Naurem Laikai Awangna Langthabal Kendragi Manungdagi SSLC da ahanba position takrabi Sohana Laisram amadi Dhanapiyari Samurai Lakpramna Taramathoi suba position tarakpada thagatpa phongdorakle. Class 10 amadi Class 12 pass tawraba mahiru singna masagi tungi punsi semnabagi damakta chatkadawriba lambi asi khanbagi matangda Nagamapal Singjubung Lairakdagi KS Saya Kiranna ISTV News ki miyamgi kholau People's Voice ta masagi oiba wafam thamlakli. Class 10 amadi 12 pass taraba satra satri singda local guardian ama oina hainingbadi right choice of his or her career haibisi yamna maru oi habisni mina tamnai haiduna tamgadaba nate ukil oiningi haiduna talent laitana tambaya banate matang sida ehaki motadi satra sing asi talented amasung multi talented haina ani thokna khaidokningi talented satra singna masa na hainajaba amadi pamjaba field ki career khanduna tamgani multi talented satra singna mayam yomsunba mafamda yaksuloidabani masana su pamjaba laiba kisu awapa yengduna tamlabadi tungi masai career da su bright oigani promotion line chu thuna kagani amasung laiba ki awat pasu mengani eminent scientist His Excellency the President of India Dr. APJ Kalam satra oiringata pilot oiningami tamba phanghokhide mahakna ningba kaidana general line tamthaduna afawa scientist the Indian missile man haina khangnaba scientist ama oiki doctor oirabasu yagadaba engineer oirabasu yagadaba professor oirabasu yagadaba satra satri singna wise selection of his or her career haibasi tangai phade winners do differently haiba prabhavasi ningsingadabani. Health Department Deputy Director Oiba Dr. N. Samjagi Khongman Zone 5 ta laiba yumda bom langsinduna pokai halambadu Maoist Communist Party Manipur gi urban militian gi kangbu amanani hairi loop asigi publicity and propaganda nonglen maite gi zerol amana mahaki yumda landa basi handakisina ahan menatte haukiba sahi anigi mamang dasu landa zathakrabani Hauzik Lairiba Health Department asi kayamuk yamna motlabage habadu lekai da lairiba primary health center singda miyamna yenglaga khangani Manipur da ana layangi lamda soksiliba sigi teksak khudingmak health department ki phamnaibe singna pugodabani senjau paibe miyamdi private hospital singda sel changna layengli adubu lairaba lawmi sinmi miyamdi sel paidabanina lainga ki lairiba ana layeng singda laibak yengbagi fibamda lairibanina lupna ana layeng sang khudingmak phagat hanba mathau tai haiduna kayarak hanna khanghanba laikhrabani adubu hauzik phawba ahongba ama phawba laiti hairi Hauzik ising itsawi awaba mayok nariba kairaw kendragi manungsanna laiba urup khunauda hangduna lairiba flood relief committee dangasi MI khana chana thaknaba potlam kaya mateng pangkhre haukiba tang kuni thoidagi kyamgai muslim oinam lokol kaibedagi imphal turel dagi hazilakiba isingna arapati khunau amasung urup khunaugi mafam ayamba ising thumjin kibedagi hauzik phawba ising kangdabadagi relief camp singda saidangduna lairi Atai mioi kaya na mateng panglaklabasu kairaw magting Jilla Parishad ki member Abdul Salam amadi Kendra asigi MLA mafam sida laktuna yengsinbide hairi hiram siga mari linana MI khana haikibada ising ichauna manghan khrabasingi sarkarna compensation PBU amadi ising ichauda rajniti tawbiganu haiki kairaw urup arabti amasung kyangui haiba turel ahumna question ba area asida Laibiriba Praja Singna Gamendata depend Tobagi Mahuta Masida Lairiba Iram Nala Masida Lairiba Kenen Masida Lairiba Social Service Tobayava Port Sing Asi Ikoi Local Club Civil Organization Sing Society Sing Maira Pai Sing Pulapun Naraga Ikoi Medical K Mama Gambel by Kaidagi Tabir Ohaina Medical K Mama Tabir Naba Honasi BJP Imphal East President MD Abdullah amasung BJP Kairaw Mandal gi President W Biren gi miyeng makhada ngasi Kairaw Kendra gi manungsan laiba ising isauna awaba mayok na hankraba mafam singda thaknanaba ising yanthokre athuba matamda laina tina kayadagi sandoraktanaba sarkarna jaksil thorang lokhatpiyu haina Abdullah na phongdorakli Amaromda isauna sohalaba mafam singda government ki maikaidagi pangbaya ba mateng pangduna lakli haina kendragi MLA Karam Thamarjit na sengdokli
Mahaki mayumda pangthokiba paugi mifam amada isau thokraba matungda awaba taraba miyoi singda cheng sinina singba pi BDS ke polam sing yanthokuna lakli makata na yanthokigani masidanatana PSED ga khusamna duna nimit khudingi thakna ba ising yanthokli Medical Department ka khusamna duna ana layengba amadi hidak langthak kaya yanthokli tungda isau thoktana ba turel torban semjin bagi thabak sathari Hiramasigi matangda kendrigi MLA na kari amata tawdabagi mawongda media da lanna pau hablakpa laibak thibani anemba thaki rajniti tawhaningde haiki कोइना सरकारना तौरिबा थबक मयाम सिंगसी मयामदा कोइना हाइजखरे दुबो कनागुम्बा खरना तौरजु तौना तौदे हाबजु दुम यावे सिगुमजि कोइ का हैना इंटरेस्ट याव बदि फत्तबरन खल्ले अदुइ मोता तसेंना फंगिबा प्रजा सिंग दुना हराउजबदो अदुने कोइना पामजरिसिना Kongba turel-dagi pathorakpa isingna thumjillaba Khurai Kendragi manungsana laiba Khabaijoi Khumidoki mafam sing Khurai Kongpal Sajolaikai-da BJP Manipur Pradesh ki State Secretary L Susindro Nacheng amadi atai sanaba potlam sing yanthokre miyamgi mateng pangnanaba center-dagi lauba yaba mateng laugani hairi Ising isauna soalaba Zenemski mamang thangbada laiba Porompat Kaithil anigi akoibada lairiba yumthong Sahum ahumgi miyoi singda Imphal East DC amadi SDO hangangi matenga loinana Child and Women Welfare Association Porompat na cheng amadi hawai sing yanthokre Kairau Kendragi manung sanba oinam lokol amadi akoibada laiba khulsingda ising isaugi awaba mayok nakraba matungda ngasi Kiamgai Takhok Makha Community Hall da Taruk Suba Assam Rifles na sinduna free medical camp ama pangthokre kemaduda Assam Rifles ki doctor singna tongan balaina kaya khangdok pagaloinana lemna hidak langthak kaya yanthokhi camp asigi matangda Muslim National Forum Manipur State ki convener MD Abdul Wahak na wafam kaya phongdokli Itsaugi awaba nanglaba oinam lokol amadi urup khunaugi mafam singda ngasi phauba kendragi MLA amadi Muslimgi minister MLA singna miyeng sangbidabada Universal Progressive Welfare Association urup khunauna nungaitaba phongdorakli amaromda free health camp pangthokpa amadi atai mateng pangbirakkiba miyoi singbu thagatpa phongdorakli Ayang Pali Community Hall da lemna layeng bagi camp ama pangthokre ya school kendragi MLA E Chan gi mityeng makhada pangthokiba camp aduda miyoi kaya ana layeng balak nakhi lemna hidak langthak kaya suyen thokhi camp aduga mari lenana MLA E Chan na ising ichau thokpadagi sandora kadaba laina kaya mangjauna na ngak thoknaba pandamda camp asi pangthokpani haikhi Mamang sahida thokiba isauna law ngayok pukri pumnamak manghankibadagi hogat pangamdana lairingai da handak nimit kaya ni leptana takiba nong na maram oiduna hiyanglam gi lawfam kaya isingna thumjin khibadagi lamdam asigi miyam maithakta laibaga sap manare haina hiyanglam gram panchayat ki pradhan gi serol amana hairi Oinam PSC gi MO Incharge Dr. Sorasam Ongbi Puspana Lusingduna nomagi oiba lemna layeng bagi camp ama nauremda pangthokre handak isau nang khraba miyoi chamarang yangkhairom layeng baga loinana hidak langthak singsu lemna phanghanki Foizing awang laikai da handak ising thumjin badagi PAYC na sinduna relief camp hangkiba mafam singda CMO Imphal West CIC Nambol PSED SDO SDC amadi Dr. S Ranjanna mateng pangbirakhi bagidama club na thagat pafongdorakli Kangmong Mesnam Lekaida Kaijenglang Amalairam Badagi Socio Economic Development Organization na kanduna Range Officer Forest L Biramangol Environmentalist Dr. KS Samungaw amadi BJP Nambol Mandalgi General Secretary Eziten gi Kuthangda Manipur Zoological Garden da sinakre Wangkai hizam lairak amasung masiga thangnaba area singda thamliba matam kaktaba curfew hayingi oina ayuk pung 6 tagi numidang wairam pung 5 fawba komthokani hairi adum oina mag curfew komthoklengai manungda miyoi 5 dagi henba natraga hena punba chai nung nongmai khusukulai na singba puduna chatpada athingba dumak laigani hairi hauzik pawgi marakta na break amamuk Admission open 2016-17. Irengbom Thamja Devi IITD Nursing and Healthcare Research Institute and Multi-Speciality Hospital, Uripo Khoisnam Laikai. Courses: GNM 3 years, BSc MLT 3 years, BSc MLT Lateral Entry 2 years, PG DMLT 1 year, Master in MLT, MSc MLT 2 years, Diploma in MLT 2 years.
Auza Pain Relief Ointment Khwang naba kok chikpa tang chikpa phu naba ni singbada sinaba yarba lipsap gumna puthok saba Auza Proactive Academy of Competitive Exam Written Exam ga mari lenana Proactive Academy na sinduna lakliba jun gi tang ahum dagi special course haujaragani Medical Directorate amadi Education S Department gi Office Assistant logodoriba amadi Revenue Department da LDC Revenue Inspector Jiladar amadi Mandal ga mari lenana special course asi chathagadabani ngasimak admission tobiyo course ki matam nungtil pung ahum dagi pung 3 minute nifunga fawni amuka hana taram na oksari Golden Career School Police Lane Imphal na Manipur Organic Mission Organic Value Chain Development in Northeast Region ga punna sinduna Ukhrul gi Sirakong Community Hall da Organic Farming gi matang da laumi singi training pangthokre thoramadu da IC Scientist Dr. SS Ray Northeast 1 CERT Area Agri Certification gi Manager Dr. L Ibomcha susaruk yakhi Dr. L Ibomsana chemical fertilizer sizinabana miyoiba amadi ziba panbada ka hena sohali masina maram oiduna malem gi miyam na organic farming da mai onsilakli lamdam sigi miyam su haksang phana thamna ba hotna bada organic farming da mai onsin ba matam oire haiki so pesticide herbicide chemicals miyam sinare sina maram oiraga production di yam wang adugu nakal amaram da biodiversity ecosystem hana leijiram ba जीव के मंगलक chemical सिंगना then World Malaria Day Thoram District Vector Borne Disease Control Society Thobal Sinduna CMO Office Thobal Complex Talaiba National Health Mission gi Office da Pangthokre Thoramadu da DC Thobal Tiranjit CMO Thobal Dr. NJ Tengkumar Thobal Municipal Council gi Councillor Chandrajini Susaruk yakhi Thoramgi saruk ama oina malaria laina ga mari lena ba hiramda mahiroi singi quiz sangdamna ba ama su pangthokhi loinana district asigi mioi lising humphuromda lemna phangangada ba hidak lupthokla ba kangkhal singsu asa singi khuthangda disine yenthokhi Ziribam da lairiba contract oza sing regular tahalo haba dabi da or Ziribam Contract Teachers Association na signature campaign pangthokre ADC Ziribam gi banglo mamang da sathakiba campaign adu da Ziribam gi tongan ba furup lising amarom gi signature lauki mari lenaba authority da kayarak hanna haijaraba fawbada government ngasi fawba thabak oina lokhatlaktribasi yaningde makhatana akanba khongjang changsinna ba sem saba loire haina association gi secretary KS Basanta na phongdorakle lady school khara da di country oja ta pu pu yauri regular oja sing sing sai gi matang retire ho gi maramna sarkar na tu mutamda hairo school oja sing regularize ho gumna di bamda au tu lai ba country oja sing su atu mutamda regularize tawaningi Integrated Development Organization Lilong Sabok Ifamna Sinduna Tha ama supna chathagadaba nupi singi oiba firol tuba yatpagi training course ama organization asigi office ta hawdokre thoramaduda loop asigi president Muhammad Roshan Khan Muhammad Kayamuddin susaruk yakhi Sothana lairiba nupi khunaibu sel thumgi pibam phagat hanabagi pandamda Kayamuddin na machine tara khosinabagi damak organization gi maikaidagi thagat pafongdokli National Program for Control of Blindness Thobal District Sinduna Kairak Primary Health Center da nongmagi oiba lemna ngawdong laibra yangthokpagi camp ama pangthokre camp aduda mioi chama taramathoi screening tawbada mioi kunthani thoi ngawdong lairamba thengnakhi ngawdong lairaba sing tha sigi kunthamathoi da Jenims da lemna thang thagani District asigi tongan ba mafam singda pangthokliba camp asida ahanba tangkaki oina haujik phawbada mioi chani kulhumdoi ngawdong laiba thengnakhre masigi manungda chama supna ani thang thaduna mit uhankhre hairi Imphal West Police Commando na nupi police yauna tha asigi kunmanga da kyamgai khagi bazar area da thiba humbagi thabak chathabada KCP poiregi nupi kadar ama fare hairi Police ki PRO gi cherol amana fagal abanupi asigi maming Furailat Pram Ningol Gurumayum Ongbi Pombi Chahini Phumari Mapuroi Belai Khidraba Anand Sharma Kyamgai Mayai Lekai dagini Mahakna Haidorakpadagi Kyamgai Khoiromdagi Haujikna Nagamapal Phagoi Sangbam Lekai de Laiba Lub asigi Kajar Ngairangbam Ratan Chahi Yangkhai Apokpa Lai Khidraba Tombi su Phagat Lehairi Imphal More Lambigi More Forest Gate Manakta Custom Preventive Force Morena Mioi ama sek tawbada Malemgi Kaithelda Lupa Lakh Kunmapan Henbagi WY tablet phare hari Faraba Mioi asigi maming Zilkhotang Lungdil Chahi Nifu Humdoi Chandel gi Ngangobong Khuldagini hairi
Hauzik sanabagi pau amuk pizari. Ngasigi sanabagi pauda Sun Peace Cup Organizing Club na sinduna Kumalampak Astro Tapta tha sigi tangkun manga dagi sathariba Sun Peace Cup ki sahi tara humdoi makhagi final da RAFA Team A amadi KYFA koirengai ga sanaragani ngasi sanakiba ahanba semi final match da Rafa Team A na Cycle Junior Club pu penalty da maithibe piduna final sangkhibani Team animakna apiba matamda goal amata chanaba ngamdabadagi kick from penalty mark na decide tawbada Rafa Team A na Cycle Junior Club pu goal ani amada maithiba pikhi ani suba semi final match ki sanakibada KYFA koirengai na amofa moirangbu goal ani sinoda maithiba piduna final sangkhre KYFA gi goal ani adu MD Aslam amadi singkina sankhi Zathariba Cup asigi sahi tara taruk makhagi final da Mangal Football Club khabam amadi tabas pha tabuk khoka sanaragani ngasi sanakiba ahanba semi final match da Mangal Football Club khabam na cycle bu goal tara sinoda maithiba piduna final sangkhibani ani suba semi final match sanakiba da tabas pha tabung khokna IMA iram sifai bu penalty da goal nipan tareta maithiba piduna final sangkhre Youth Development Center Club Kairau Bitrana Sinduna Maibam Lampakta Team Tara Marina Grove Mari Thokna Khaidokuna Zathariba Ahanba State Level 7 aside under 45 kg Boys Football Tournament ke ngasi sanakiba ahanba match da TF Sina Nerokabu goal tara humdoi amada maithiba pikre ani suba match ki sanakiba CSR Sanam Sandrokna DYC Khanarokpu goal mari ani da maithiba pikhi Ahanba Soibam Ningol Thiam Ongbi Ketuki Devi Memorial Open Chess Tournament ta KS Sanjoina Point manga makhai phangduna mangjil thari Manipur Chess Association Kim Bijeng Makhada Social Upliftment and Development Organization Sagolban Tera Sapam Lairakna Sinduna Gopal Dev Mandapta Chess Sanaro Yangkhaina Saruk Yaduna tha sigi tangkuni thoidegi sathariba ahanba Soibam Ningol Thiam Ongbi Ketuki Devi Memorial Open Chess Tournament ki taruk suba round loibada N Bankim Shakespeare L Y Shankar E Sasikanta A Sakritombi amadi S Somokantana point mari makhai phangduna satli O Ningthem T Shankar N Pari Z Inau H Maniton S Lawrence K S Ratan amadi A Krishna Chandrana point mari phangkhre Sathariba tournament tha sigi kunmapanda loisilagani Imphal East District Football Association gi chaliba sahi lising ani tara taruk tagi lising ani kun faubagi sahi mari gi office bearer amadi executive council khanbagi annual general body meeting mathang thagi tang taramapal nomaijing numit ki ayuk pung mapan tabada all polo ground maningda leba Manipur Sports Association gi meeting hold da pangthok lagani haina association asigi general secretary L Jotirmoy Roy na thadorakpa cherola mana khangalakle hauzik Aroibada maru oiba pau amuk pizari Ziribamdagi Silsar yauba mi puba broadcast train Prime Minister na Silongdagi lamthakre Phakiba mahairoi thado u bill ahum act ontho u haiba dabida mahairoi nupi macha singna hing yarek tuna khongjang jangsilli amadi Tata thum packet ta potyan tawba thengnare miyamna section view haina KS ana phongdorakli Nasigi oinadi ISTV na pizaba Manipuri pau matanga sidalo sinjari miyang tabiri ba pumna makpo amuka hana khurumjari